Ilum meyamna thang chiuren suga sudap sing kg kyam tani sa kg mangam ai ke ma se ngasi di bye bye ne na chai ngau ma ya ne sigu tige na suri ni se as ngasi de 2022 jing ngasi ne loire na loire 22 ge roiba amona 2022 da singju sa phangaroi na ko ima bong ni sida pami jen ana mayam je mai mau masa masu mayam je singju bije ne na koi ge kanna onari hoje itai majing mayam yaw re sikai na se hawai ma to la noi kana thadali nop se oi mem thadali ni hawai ma ton thad pa nu sidro nusi de ma ri chincha oi na di le ram na koi ne chinja oi le ram ni na ado singju so mi ate soira soibulo shala bu ja sanang oba gi la ki dem song ko le chalo ate dem tha doi song ko le chalo namai le chalo e da doi chi kai ma sina thoi ding na ngau ban tem ma le tem ma ani ahom tem ma sa jing ga se khoi ma bo le re ate kra singju ngoba ate kra sakri soibuni hang hoi sanang oba sakri sanang obu putora ga mayam da musara ka samayam mahau jeng mina jing asi 2022 ga roiba numit asida koi singju suri ni koi ma bol tai majing mayam angang ge mayam tom ta jing mayam to mayam koi singju su koi mahau da musara ka singju su ba kana wana re ba singju gi leader ne se koi leje koi sini ma bom pami je ado ngasi sahi loiram dai je kari khara haibiro loiram dai je sun nungai bra wa bra sahi loiram dai je amorom da la anoubo pangkhala ko i la ko gi jum khalor ga nungai ari ba sakhi do ba ji amu su nungai te aduna nungai ta ba phung to boy na ngasi di chai mong mayam le singju mayam bija ra ke na honari singju khaktar bija du ja tai de kang hau chu ya sana kang hau sa ka ko no ani ju kam ku ga ani kam ni unne ta bija ra ke na mayam je bija du ne ba bija ra ke na nammi bai bija roi ra nammi ba nang ju sa ga dam ni mahau yeng ga da ba to koi na ha oi ngai da di yam chana re yuji ki mau gi thabok chindana sa tre aduna ngasi ri aina taura ge taura ide maro sai sum loi salak puje sum na awa nu ngai sum khara sum adu bu de gore hinga du moi do ri poni da kap tu ri poni da sai loiram dai dai aro nong sinaram dai do sai loi re na adu sai sum loi salak pagi je ngasi je sai aroi bane 2022 je loiram dai je sum ya khoi gi loiram dai kaineram dai mikop thayeng dagi 2023 la doi ne ba aduna sum awa nu ngai marak sidai tar singju saraga ngasi je hingji ma lei doi ne ba tum maroi ba ado ite itom sa ite majing kai sum wahai amani da hairo hai ba dalak padi lo thoki da buji yam pa mu ye khoi gi sai yam khalak to ne chama no wala ga sai je sum sai anau ba sai yam dalak da bani na loi han ning je adune si ari enok sinaba je toina sahi gi sum habjal ai je lemna ma hapki bati nate sahi na polum tarai ne ba adugu mai khalo ga di nungai te ba adubu nungai te hai hai na ari enok je sinaram dai ji nusi ya ba inde ya dani na koi sahi yam do re na koi phedok photok padi ya ba nate 2022 gi sahi loire nasina aroi ben mi sida awana pumna ma pataw di pumma pura sapi kro hayeng nungam badagi di ano ba sahi la ka da bani na nungai yai phaba wata padaba ana yeng lai ta ba gari accident thok ta ba anta gari accident thok ki do angang cha jing le gi dab do nungai te anta ki sahi ano da di no bana la ko ji di thok ta na ba mayam puna ma wona mina che adun yam phajabo wakhalo ni de ma ado hujiki accident thok ki do ko si sum lai kai ju yauri ni hawang long ge aduna ya nungai te thok do ni adu khallaga mayam sai sing chana ba koi maksu adi apha ma da ma challaga sai sing chana ga da program je sana drabani kun goina adi yar poke na jathing badum lai ra mayam na club mayam na punjan na raga thing ba lai gi bani na koi dum saksa ba gi program du ka ta chare ngasi je apun ba koi si group si goi ba sum thangnari be jam ma tara ji apun ba singju sa je na semina bane ado koi je mo hojim chana ngom ni somna ngori ra ite moida sana kg la sana kg ado hoji ngobam da koi musara ge hoji mo koi chana ngobam da sange
ꯁꯅꯥꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯌꯦꯡꯒꯦ ꯁꯅꯥꯁꯦ ꯑꯁ ꯃꯆꯨꯁꯦ ꯐꯖꯔꯦ ꯃꯨꯟꯁꯨ ꯃꯨꯟꯖꯜꯂꯛꯀꯗꯕ ꯃꯥꯜꯂꯦ ꯁꯤꯅ ꯇꯥꯛꯄꯗꯤ ꯀꯨꯀꯔꯗ ꯍꯥꯟꯅ ꯀꯥꯝꯊꯣꯛꯏ ꯅꯠꯇ꯭ꯔꯣ ꯏꯇꯩ ꯃꯆꯥ ꯀꯨꯀꯔꯗ ꯀꯥꯝꯊꯣꯛꯑꯦ ꯉꯧꯕꯁꯤ ꯂꯣꯏꯁꯤꯜꯂꯛꯇꯧꯔꯕ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯆꯅꯥꯁꯦ ꯃꯣꯔꯣꯛ ꯍꯥꯞꯄꯦ ꯑꯁꯣꯝꯗꯩꯗꯤ ꯀꯦꯖꯤ ꯏꯃꯥꯕꯧꯅ ꯍꯥꯏꯕ ꯀꯦꯖꯤ 3ꯃꯨꯛꯅ ꯍꯥꯏ ꯆꯨꯝꯕ꯭ꯔꯣ ꯀꯦꯖꯤ 3ꯅꯦ ꯁꯤ ꯈꯥꯡꯁꯦ ꯄꯤꯛꯃꯟꯈ꯭ꯔꯕ ꯆꯥꯎꯗ꯭ꯔꯕꯣ ꯈꯥꯡꯁꯤꯔꯣ ꯑꯩ ꯐꯣꯟꯗ ꯚꯤꯗꯤꯑꯣꯗ ꯑꯣꯏꯕꯒꯤ ꯈꯔꯗꯤ ꯑꯗꯨꯝ ꯄꯤꯛꯄ ꯃꯥꯟꯕ ꯆꯥꯎꯋꯦ ꯌꯥꯝꯅ ꯀꯦꯖꯤ 5ꯒꯤ ꯈꯥꯡꯅꯦ ꯀꯦꯖꯤ 5 ꯈꯥꯡ ꯀꯦꯖꯤ 2 ꯍꯥꯞꯄꯗꯤ ꯊꯟꯅꯤ ꯑꯗꯣ 3ꯁꯤꯅꯕꯨ ꯌꯥꯔꯦ 5ꯗ ꯑꯣꯠꯄ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯩ ꯁꯤꯡꯖꯨ ꯑꯁꯣꯝ ꯃꯄꯥꯟꯗ ꯂꯩꯍꯧꯔꯦ ꯁꯤꯡꯖꯨ ꯑꯁꯣꯝ ꯃꯄꯥꯟꯗ ꯁꯧꯔꯦ ꯀꯅꯥꯒꯤ ꯉꯧꯕ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯂꯛꯇꯔꯦ ꯍꯧꯖꯤꯛ ꯐꯖꯅ ꯀꯥꯔꯦ ꯌꯥꯝꯃꯟꯗꯅ ꯑꯣꯠꯄ ꯉꯝꯗ꯭ꯔꯦ ꯀꯩꯀꯩꯅꯣ ꯁꯤꯕꯣ ꯐꯗꯤꯒꯣꯝ ꯎ ꯃꯔꯣꯏ ꯌꯥꯝꯃꯟꯈ꯭ꯔꯦꯅ ꯇꯧꯔꯤ ꯑꯁ ꯁꯤꯅ ꯀꯔꯤꯅꯣ ꯉꯥꯔꯤ ꯃꯣꯔꯣꯛ ꯁꯤꯡꯖꯨꯒꯤ ꯃꯦꯠꯄꯒꯤ ꯌꯥꯝꯃꯦ ꯁꯤꯁꯨ ꯌꯥꯝꯅ ꯐꯖꯅ ꯉꯧꯁꯜꯂꯣ ꯆꯅꯥꯁꯦ ꯑꯁꯣꯝꯗ ꯃꯌꯥꯝ ꯐꯝꯃꯒ ꯉꯥꯏ ꯂꯩꯔꯝꯕꯒꯦ ꯆꯅꯥ ꯆꯥꯕꯗꯧꯔꯦ ꯃꯍꯥꯎ ꯍꯥꯎ ꯌꯥꯎꯇ ꯌꯦꯡꯅꯅꯕ ꯃꯌꯥꯝꯁꯦ ꯋꯥꯔꯝꯕꯅꯤ ꯋꯥꯔꯝꯕꯅꯤ ꯑꯁꯣꯝꯗ ꯏꯃꯥꯕꯣꯏ ꯀꯥꯡꯕꯨ ꯄꯥꯔꯇꯤꯅ ꯉꯥꯏꯗ ꯂꯩꯍꯧꯔꯦ ꯃꯌꯥꯝ ꯄꯨꯊꯣꯔꯛꯑꯅꯤ ꯃꯌꯥꯝꯁꯨ ꯃꯍꯥꯎ ꯇꯪꯃꯤꯟꯅꯁꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯍꯣꯔꯦꯟ ꯆꯥꯔꯝꯗꯥꯏꯗ ꯑꯃꯨꯛ ꯆꯠꯔꯛꯑꯒꯦ ꯃꯌꯥꯝ ꯂꯨꯝꯃꯦ ꯌꯥꯝꯅ ꯁꯤ ꯍꯣꯔꯦꯟ ꯁꯨꯒꯗꯕꯁꯤꯡꯁꯦ ꯀꯦꯖꯤ ꯀꯌꯥꯝ ꯇꯥꯅꯤ ꯁꯦ ꯀꯦꯖꯤ 5ꯃꯨꯛ ꯇꯥꯅꯤ 5ꯃꯨꯛ ꯌꯥꯝꯃꯤ ꯀꯦꯖꯤ 5ꯗꯤ ꯍꯦꯜꯂꯤꯀꯣ ꯃꯄꯣꯠ ꯃꯆꯩꯁꯤꯡꯗꯣ ꯍꯥꯞꯆꯜꯂꯛꯄꯗ ꯀꯦꯖꯤ 8 ꯍꯥꯏꯔꯣ 9 ꯍꯥꯏꯔꯣ ꯍꯋꯥꯏ ꯀꯦꯖꯤ 3ꯗꯨꯒ ꯍꯧꯖꯤꯛ ꯃꯥꯏ ꯁꯤꯡꯖꯨꯁꯦ ꯇꯣꯠꯄ ꯍꯧꯔꯦ ꯑꯩꯈꯣꯏ ꯆꯥꯒ ꯏꯇꯩꯃ ꯑꯃꯒꯅ ꯁꯤꯡꯖꯨꯁꯦ ꯀꯟꯅ ꯇꯣꯠꯂꯤ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯇꯣꯠꯄ ꯍꯥꯎꯍꯜꯂꯨꯀꯣ ꯃꯊꯪ ꯂꯩꯔꯦ ꯑꯗꯒꯤ ꯆꯅꯥ ꯁꯤꯜꯂꯦ ꯆꯅꯥꯁꯤ ꯌꯥꯝ ꯄꯨꯊꯣꯔꯛꯑꯦ ꯆꯅꯥꯁꯤ ꯍꯧꯖꯤꯛ ꯌꯦꯟꯊꯣꯛꯄ ꯍꯧꯔꯦ ꯑꯁꯣꯝꯗ ꯑꯉꯥꯡ ꯃꯌꯥꯝꯁꯤꯅ ꯆꯥꯅꯤꯡꯗꯅ ꯉꯥꯏ ꯂꯩꯔꯦ ꯆꯥꯛꯁꯤ ꯍꯧꯖꯤꯛ ꯊꯣꯡꯉꯤ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯕꯥꯏꯒꯤ ꯃꯌꯥꯝ ꯍꯦꯛꯇ ꯈꯥꯡꯉꯒꯦ ꯁꯤꯅꯤꯅꯦ ꯇꯧꯔꯝꯃꯤꯁꯦ ꯊꯣꯏꯗꯤꯡꯂꯣ ꯑꯗꯨꯅ ꯇꯞꯅ ꯆꯥꯏ ꯑꯁ ꯂꯂꯩ ꯃꯖꯦꯁꯦ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯑꯦ ꯁꯤꯡꯖꯨꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯅꯥ ꯉꯧꯕꯁꯤꯒ ꯂꯂꯩ ꯑꯃ ꯆꯥꯅꯦꯅ ꯍꯧꯖꯤꯛ ꯀꯟꯅ ꯐꯝꯃ ꯉꯥꯏ ꯂꯩꯔꯦ ꯃꯊꯪ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯆꯥꯅꯦꯅ ꯍꯧꯖꯤꯛ ꯉꯥꯏꯔꯤ ꯃꯈꯥ ꯁꯦꯔꯤꯌꯦꯜ ꯉꯥꯏꯔꯤꯕ ꯑꯉꯥꯡꯉꯩ ꯁꯤꯡꯖꯨꯒꯤ ꯂꯤꯗꯔ ꯑꯃ ꯕꯥꯖꯤ ꯃꯥ ꯂꯩꯔꯦ ꯏꯃꯥꯆꯧꯕꯤꯁꯨ ꯂꯥꯛꯑꯦ ꯏꯃꯥꯆꯧꯕꯤꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯣ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏꯒꯤ ꯃꯌꯥꯝ ꯁꯤꯡꯖꯨ ꯆꯥꯅꯕꯁꯦ 2022ꯒꯤ ꯂꯣꯏꯔꯝꯗꯥꯏ ꯂꯣꯏꯕ ꯑꯁꯤꯗ ꯕꯥꯏ ꯅꯨꯃꯤꯠꯁꯤꯗ ꯉꯁꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯑꯋꯥꯗꯕ ꯄꯨꯔꯛꯁꯅꯨ ꯍꯥꯏꯗꯅ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯁꯅꯨ ꯆꯍꯤ 2023ꯗ ꯂꯥꯛꯄꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯀꯔꯤꯒꯨꯝꯕ ꯕꯟ ꯅꯨꯡ ꯕꯨꯀꯦ ꯂꯥꯛꯀꯦ ꯀꯔꯤꯒꯨꯝꯇ ꯇꯧꯕ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯔꯁꯅꯨ ꯏꯔꯥꯡ ꯊꯣꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯌꯥꯝ ꯍꯧ ꯂꯥꯎꯅ ꯆꯥꯃꯤꯟꯅ ꯇꯥꯔꯦ ꯆꯥꯃꯤꯟꯅꯔꯅꯤ ꯐꯝꯃꯣ ꯆꯥꯃꯤꯟꯅꯔꯣ ꯉꯁꯤꯅ 2022 ꯂꯣꯏꯈ꯭ꯔꯦ ꯍꯌꯦꯡꯗꯒꯤ ꯑꯃꯨꯛ 2023 ꯂꯥꯛꯑꯅꯤ ꯁꯤꯗꯩꯗꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯔꯖꯅꯨ ꯑꯉꯥꯡꯈꯩꯒꯤ ꯌꯦꯟꯕ ꯍꯧꯔꯒꯦ ꯍꯧꯖꯤꯛ ꯌꯦꯜꯂꯣ ꯑꯉꯥꯡꯈꯩ ꯃꯊꯪ ꯆꯦꯆꯦꯒꯤꯁꯤꯅ 이자 비제인데 해보네. 하오브라. 하오이. 자고 너그래 이제. 오늘 가서 보내놨어. 이거 봐. 얌 하오 그래? 이제서 사이 로염다 이제 와해 어머니 날비로서 이제는 아와 농아이 태나기바 2022다 와기바 농아이기바 레르가수 어댕아시 닌사미 나비 마하우기 레르가수 어덤 하이비로 하이라게세 2020 로이도 22 로이가도래 23 라가도바 와
ꯑꯍꯤꯡ ꯑꯃ ꯑꯅꯤ ꯈꯛꯇ ꯉꯥꯏꯁꯜꯂꯛꯑꯦ ꯑꯗꯣ ꯍꯧꯈꯤꯕ 22ꯁꯤꯗ ꯑꯗꯨ ꯀꯌꯥ ꯑꯋꯥꯕꯗꯨ ꯊꯦꯡꯅꯈꯤꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯂꯥꯛꯀꯗꯣꯏꯕ 23ꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯑꯗꯨꯒ ꯉꯁꯤ 22 ꯑꯗꯒꯤ 23 ꯂꯪꯗꯥꯏꯁꯤꯗ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯏꯆꯥ ꯃꯌꯥꯝ ꯏꯅꯥꯎ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝꯅ ꯁꯤꯡꯖꯨ ꯀꯥꯡꯍꯧ ꯆꯥꯛ ꯇꯧꯔꯒ ꯃꯌꯥꯝ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯤ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯁꯤꯅꯕꯗ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯄꯨꯔꯛꯄ ꯑꯣꯏꯖꯅꯨ ꯍꯥꯏꯗꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯃꯤ ꯑꯗꯨ ꯁꯤꯡꯖꯨ ꯆꯥꯕꯩ ꯆꯥꯕꯤꯔꯕ ꯁꯤꯡꯖꯨꯁꯦ ꯆꯥꯕ ꯍꯧꯔꯦ ꯃꯍꯥꯎꯁꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯑꯝꯇ ꯁꯤꯡꯖꯨ ꯆꯥꯕꯩ ꯃꯍꯥꯎꯁꯦ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯕꯤꯔꯣ ꯍꯥꯎ ꯌꯥꯎꯗꯦ ꯊꯨꯝ ꯃꯣꯔꯣꯛ ꯃꯌꯥꯝ ꯁꯤꯡꯖꯨꯁꯨ ꯂꯣꯏ ꯍꯥꯎꯕ꯭ꯔꯣ ꯃꯊꯪꯁꯨ 2023 ꯂꯥꯛꯄꯗ ꯃꯊꯪꯁꯨ ꯁꯤꯡꯖꯨ ꯁꯨꯃꯥꯏꯅ ꯍꯥꯎꯅ ꯄꯨꯂꯞ ꯆꯥꯃꯤꯟꯅꯕ ꯉꯝꯕ ꯑꯣꯏꯁꯤ ꯃꯌꯥꯝ ꯍꯟꯗꯛꯇꯤ ꯈꯪꯍꯧꯗ꯭रे ꯃꯊꯪꯗꯗꯤ ꯑꯩ ꯌꯥꯝ ꯀꯣꯡꯒꯦ ꯌꯥꯏꯐꯔꯦ ꯑꯝꯇ ꯍꯥꯏꯔꯧꯗꯅ ꯃꯌꯥꯝ ꯇꯥꯃꯣꯁꯦ ꯉꯁꯥꯏꯗꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯉꯩꯗ ꯃꯥ ꯅꯝꯍꯧꯗ꯭ꯔꯦꯅ ꯑꯃꯨꯛꯇ ꯅꯝꯍꯧꯒꯦꯅ ꯅꯝꯕꯤꯕꯅꯦ ꯁꯤꯡꯖꯨ ꯆꯥꯏꯔꯣ ꯇꯥꯃꯣ ꯍꯥꯎꯕ꯭ꯔꯣ ꯀꯌꯥꯝ ꯍꯥꯎꯒꯦ ꯀꯌꯥꯝ ꯍꯥꯎꯒꯦ ꯁꯤꯡꯖꯨ ꯆꯥꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯃꯍꯥꯎꯗꯤ ꯂꯧꯕ ꯉꯝꯗ꯭ꯔꯤꯕ ꯆꯥꯁꯤꯜꯂꯀꯥꯟ ꯃꯍꯥꯎꯗ ꯍꯥꯏꯔꯛꯀꯦꯕ ꯍꯥꯏꯔꯛꯑꯣ ꯃꯍꯥꯎꯁꯦ ꯌꯥꯏ ꯈꯔ ꯇꯧꯕ꯭ꯔꯣ ꯈꯔ ꯇꯧꯋꯦ ꯑꯁꯤ ꯁꯤꯡꯖꯨꯁꯦ ꯁꯨꯔꯤꯕ ꯃꯤ ꯃꯆꯜꯁꯦ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯃꯆꯜꯁꯦ ꯊꯣꯏꯗꯤꯡ ꯌꯥꯎꯔꯦ ꯍꯋꯥꯏ ꯃꯨꯕꯤ ꯍꯋꯥꯏ ꯃꯇꯣꯟ ꯂꯣꯏ ꯌꯥꯎꯔꯦ ꯀꯣꯕꯤ ꯌꯥꯎꯔꯦ ꯑꯗꯣ ꯃꯣꯔꯣꯛ ꯉꯥꯔꯤ ꯀꯩꯅꯣꯝ ꯍꯪꯒꯦ 2022 ꯂꯣꯏꯒꯤꯗꯕꯁꯦ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯑꯗꯨꯗꯤ ꯂꯣꯏꯒꯗꯕꯁꯦ ꯈꯥꯝꯃꯗꯤ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯃꯇꯝꯁꯦ ꯅꯛꯈꯤ ꯇꯥꯕꯅꯤ ꯑꯗꯨ ꯐꯥꯎꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯐꯥꯎꯕꯁꯦ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ 2022ꯁꯦ ꯑꯗꯨم ꯌꯥꯅ ꯌꯥꯅꯕ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯩꯅ ꯈꯟꯕ ꯊꯕꯛꯁꯤꯡꯗꯤ ꯄꯥꯡꯊꯣꯛꯄ ꯉꯝꯍꯧꯗꯦ ꯁꯨꯝ ꯇꯧꯗꯅ 23ꯁꯦ ꯂꯥꯛꯀꯗꯧꯔꯦ 23 ꯂꯥꯛꯇꯣꯔꯁꯨ ꯑꯩꯅ 22ꯗ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯃꯌꯥꯝꯁꯦ 23ꯁꯤꯗ ꯉꯝꯖꯔꯒꯦꯕ ꯄꯥꯡꯊꯣꯛꯄ ꯉꯝꯃꯒꯦꯅ ꯑꯩ ꯀꯟꯅ ꯑꯩꯈꯣꯏ ꯊꯧꯅꯤꯖꯔꯤ ꯍꯣꯔꯦꯟꯁꯨ ꯊꯧꯅꯤꯖꯒꯦꯅ ꯈꯜꯂꯤ 22ꯗ ꯄꯥꯡꯊꯣꯛꯄ ꯉꯝꯍꯧꯗꯕꯁꯦ 23ꯗ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩ ꯁꯤ ꯍꯥꯏꯔꯒ ꯉꯝꯕꯁꯨ ꯑꯣꯏꯔꯁꯤꯀꯣ ꯑꯗꯨꯗꯤ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯉꯁꯤ ꯁꯤꯡꯖꯨꯁꯦ ꯑꯗꯨ ꯃꯌꯥꯝꯅ ꯆꯥꯔꯤꯁꯦ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ ꯏꯃꯥꯕꯣꯛ ꯏꯇꯩꯃ ꯑꯩꯈꯣꯏ ꯑꯉꯥꯡꯈꯩ ꯂꯣꯏ ꯌꯥꯎꯔꯦ ꯁꯤꯗ ꯂꯩꯃꯣꯏ ꯃꯉꯥ ꯂꯣꯏꯅ ꯌꯥꯎꯔꯦ ꯑꯗꯒꯤ ꯏꯗꯣꯝꯆꯥ ꯃꯌꯥꯝ ꯏꯆꯟꯅꯨꯄꯤ ꯃꯌꯥꯝ ꯂꯣꯏꯅ ꯌꯥꯎꯔꯦ ꯉꯁꯤ ꯆꯥꯔꯤꯕꯁꯤꯒꯨꯝꯅ ꯃꯊꯪꯒꯤ ꯆꯍꯤ 2023 ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯌꯥꯝ ꯉꯁꯤ ꯄꯨꯜꯂꯤꯕ ꯑꯗꯨꯒꯨꯝꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯇꯥꯔꯦ ꯃꯊꯪꯒꯤ 2023ꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯨ ꯃꯇꯝꯗꯨꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯨꯟꯕ ꯉꯝꯅꯅꯕ ꯍꯣꯠꯅꯖꯒꯦ ꯄꯨꯟꯕꯗꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯗꯒꯤ ꯅꯤꯖꯔꯤ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯄꯨꯟꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨ ꯉꯁꯤ ꯁꯤꯡꯖꯨꯁꯦ ꯃꯌꯥꯝ ꯍꯥꯎꯋꯤ ꯑꯩ ꯃꯇꯥꯡ ꯆꯥꯕꯗ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯀꯧꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯇꯟꯖꯥ ꯆꯥꯕꯗ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯧꯖꯔꯛꯀꯦ ꯉꯁꯤꯒꯤ ꯃꯍꯥꯎꯁꯦ ꯃꯌꯥꯝ ꯇꯝꯕꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯗꯤ ꯅꯍꯥꯟꯒꯤ ꯃꯐꯝꯗꯒꯤ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯌꯥꯏꯐꯔꯦ